पुंसी कन्बा ngमोइदोबा मणिपुर की लन थुम कन्बा ngमोइदोबा इंडिया सरकार दा अइखोइना तिल्लुबगी आठ करी लैरिगे सिने आइना Thawai Miral Women Wing na sinduna ngasi Singzamai Thongkhong Baigapati Laikai Community Hall da Mama Oibi Singgi Aroiba Warep Haiba Hiram da Miyamgi Mipam Ama Pangthokre Mipam adu maru oina Manipur da Haujek Thokliba Irang asi Matau Karamna Thengnagadage amadi Irang asigi Warishin Ama Puraknaba Hotnabada Manipur gi Miyam Punsindaba Yaraktaba asi Punsinnaba Hotnabada Apunba Loop Ama Semnaba Kaukhiba Miyamgi Mipam Amani Mipam aduga mari lainana all Manipur kanba imalop amkilgi president Laurembam nganbina hai India government na Manipur da yengliba mideng asi Manipur lengak na khangdaba amadi makhoigi mathakta warep amata phongdokpa ngamdana leiriba asina ngasidi leibak asigi oiba thabak thauram kaya ningthina tawba ngamdre hairi ngasi aikoina ningliba nangliba khudongthiba asi lengak asina ningthina lengak chalaiba ngamdabagini Manipur British na palingai matamda divide and rule kaya sanaduna chingdana lo ama chatnahanba tamdana lo ama chatnahanba chingi lam tampaki miyoi singna laiba yadaba tamgi lam na chingmi khudingmak na laiba yabagi chatnabi thamamba asina chingtam nungsinadabagi achauba lambi amani haikhe Lo haibasi miyoi bana sembani miyoi bana semdokpa amadi sem sagatpa yai haina phongdokhi Manipur ningthau palingai matamdagi ningkha tamna hingzaramba amadi furuk kuntra marina nungsi chanana lengminaramba laipak amani Laipak asida makoina divide and rule kaya sanarakpadagi ngasidi pumang mangle haina phongdokhi India government na cookie singda sin cookie singda insan ba haibadi hidden agenda haina akoi aron mawaron khana moi manunda laibase masi tasengi India government na sin cookie sangchalakpada brahma sangchalakpada karigi damakta thingdribano karigi damakta Manipur gi border fencing tawdribano masi athuba matamda border fencing taw nataba taragadi nupi mayam ikoina border fencing tawani haina lawba matam ji yaure sini aina miyam da tangani sin kuki thajale ibase masi India government gi khud yauraba amadi Manipur government kaimda lengjaba ngamdraba mayam sigi khud yauraba plan amani haibase ai miyam da phongna thami sini aina अखोई सिक्यूरीटी मैम लेना हेंजन ना CRPF अंदी मधुद ताब सिपाही सिंगना मया कारग येंगा फेंसिंग तौगिबदो अखोई लोइना तानाग्रबा ngaktani adunadi Manipur gi ngangkhai ngakpa ngamoidauba Manipur gi mi gi punsi kanba ngamoidauba Manipur gi lan thum kanba ngamoidauba India sarkar